As a Man Thinketh, International Bestseller Lyric amani. Lyric asi James Allenna ibani. Mahakna chahi 15 surakpada mahaki mapabu mina hatokpikhi. Maduna maram oiraga mahaki family selthumgi awaba kam thengna mayoknaki. Mahaki family gi fivam kharaf phagatnabagidamak thabak khara tauba haurakhi. Leo Tolstoyna ikibasing adudagi inspiration phangduna mahaksu lyric iba haurakhi. Asumna As a Man Thinketh hariba lyric asi 1903 da publish tauki. Adomna paisa paiba, santi leiba, stress leitaba, nungaiba punsi ama oibada, sungsoi soidana mateng pangadaba lyric ni As a Man Thinketh. Lyric asigi summary mayamda share tawzage. Number 1. Thought and Character. Miyoi amagi character si mahaki wakhal singi apunbani. Pambina marudagi haurakpagum mana tawriba thabaksing adusu magi wakhalna maru hunkhiba ngaktani. Matomta thokcharakpa manbasing adusu mana hunkhiba lotlaga leiba wakhalgi marudagi haurakpani. Haining lebadi pambina maru yaudana haudabagum miyoi adugi wakhalna maru hunkidana thabak amata tawroi haibani. Thabakna wakhalgi flower ni aduga awaba nungaiba asina magi fruits ni. Haining lebadi afaba marudagi afaba pambi hauraktuna fazaba lei salaktuna fazaba fruits palakpagum. Miyoi aduna afaba wakhalgi maru hullagadi afaba thabak tawduna afaba result phangani. Fattaba wakhalgi maru hullagadi fattaba result phangduna mabu wahali. Magi mamina mabu koin inabagum afaba wakhal khaliba makai harauba nungaibana magi matung koin inagani. Miyoi amasi masana semjabani, masana manghanjabani. Masagi wakhalbu phajana niyom chumna sijinnaba hairiba makai masana masabu semjagani. Magi character masana semjabani, magi punsi masana semjabani. Number 2. Effect of thought on circumstances. Miyoi amagi mind di garden gumbani. Garden ama phajahannabagdamak napi narang sengdokpa phajaba lei thaba ningtina seba tawbiba changbagum magi mind dasu phajaba afaba wakhalgi maru hunba ningtina seba tawbiba changi. Ningtina yengshinbidraba garden da tharudrabasu matomta napi narang hogolakpagum magi mind su ningtina nungtigi yengshin haudragadi mabu wahangadaba wakhal matomta poklaki mabu wahali. Aduna gardener amana magi garden dagi napi narang nungtigi lokthokpagum masu magi mind dagi aranba kanadaba wakhalsing lokthokadabani. Fazaba leising yokhatpagum fazaba wakhalsing yokhatpigadabani. Mahaki thawaigidi mahakna gardener ni masadi hana phagathandana oirakliba amadi thokliba thokdoksingdi phagathanba pami. Aduna kemta ahongba leite aduna masa hana phagathangadabani. Inak yamna khunba nupa ama lei mahak chaba henmanbagi yamna painful oiba leina ama nai. Adubu mahak leina adu layeng bagidi ajoba senpham orisu piningi. Adubu hena sasinbagi apambadudi thadokpa ngamde. Sigumba miyoidi healthy life amagidamak matik chade. Maramdi mahak oiraklaba natragana thoklaklaba thokdok adu oina phagatnaba hotnai. Madubu thokhanlaklibagi maram adudi thidokte. Maram adudi phagat-hande. Aduna miyoi amana thoklakliba thokdokpu phagat-hanba pamlagadi madubu thokhanliba maram adu hana phagat-hangadabani. Number 3. Effect of thought on health and the body. Body di mind gi servant ni. Mind na pirakpa command sing adu body na ingani. Fattaba wakhal piraklagadi body su pharoi. Afaba wakhal piraklagadi body su phagani. Wakhal naragadi hakchang su narakani. Wakhal di hongdana diet honglasu kanaroi. Afaba pure oiba wakhal oihalabakanda fattaba chinjaki apamba adu mangkhigani. Adomgi hakchang ngak senduna thamnabagidamak adomgi mind ngak senbiyu. Adomgi hakchang anauba onthokpa pamlagadi adomgi mind phajahanbiyu. Number 4. Thought and Purpose. Central purpose leitaba miyosingdi worry, fear, trouble gilangda irailaina thugani. Masina failure, unhappiness, loss, weakness oihali. Miyoi amana mahaki thamoida purpose ama semgadabani. Purpose adu mahaki wakhalgi mayaida thamgadabani. Purpose aduna magi khwaidagi maru oiba mathau oigadabani. Madubu phangnaba hotnagadabani. Karigumba mahaki purpose adu phangnaba hotnabada hanjin maithiragasu mahaki asonbadudi khudum chansilagani.
Mahaki phanglakpa charactergi mapangal aduna mahaki asengba mai paknabagi maram oirakani maduna tunggi mai paknabagi starting point oigani masa sonba mi amana section na amadi khangba kanna training tawduna mapangal kalhanba yabagum wakhal sonba mi su magi afaba wakhalbu ningtina train tawduna phagat hanba yai akiba yaudana mahaki wakhalga mahaki purpose ga chatminna halagadi mahaki mental power bu haina singna sijanaba haiba miyoi oire. Number 5, the thought factor in achievement. Miyoi amana phangba amadi phangdaba khudingmak masamaki wakhalgi direct result ni. Mi amagi sonba kanba sengba amadi sengdaba masagini. Mi atopagi natte madu masana oihanjabani. Mi na oihanba natte madu honghanbasu ma khaktana ngamgani. Mi ataina ngamoi. Magi awaba nungaiba magi manungdagi haurakpani mana khanbadu mana oizabani. Miyoi amana magi wakhal phagat handuna mahaki apamba phangba ngamgani. Number 6, visions and ideals. Fazaba vision leiba miyoi sing leirambagi aikogi malem asi fazaribani. Fazaba vision leiba miyoi di madu nongmadi soidana thabak oina pangthokpa ngami. Adomgi mind da latliba vision Adomgi thamoida thamliba ideal aduna adomgi punsi semgani maduni adomna oirakadoribasu. Number 7, serenity. Aikogi mind ingtapkadabani. Ingtappa mapangal kanba miyoidi mina nungsigani. Mahakti leikanglada urum piba upalgumbani. Nonglei nungsit marakta lotpham piba achauba nungumbani. Ingtappana punsigidi flower ni aduga thawaigina fruit ni. Masini larik asigi samlappa summary. Video asibu share tobiyu mayam pumnamakpu thagatchari.